ꯇꯧꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯍꯥꯟꯕꯗ ꯉꯁꯤ 22 February 2021ꯒꯤ ꯃꯥꯔꯀꯦꯠ ꯑꯞꯗꯦꯠ ꯑꯃꯇꯪ ꯄꯤꯖꯔꯛꯀꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯅꯤꯐꯇꯤ 50 ꯃꯥꯏꯅꯁ ꯅꯤꯐꯇꯤ 80 ꯃꯥꯏꯅꯁ ꯅꯤꯐꯇꯤ ꯑꯣꯇꯣ ꯃꯥꯏꯅꯁ ꯅꯤꯐꯇꯤ ꯕꯦꯡꯛ ꯃꯥꯏꯅꯁ ꯅꯤꯐꯇꯤ ꯏꯅꯔꯖꯤ ꯃꯥꯏꯅꯁ ꯅꯤꯐꯇꯤ ꯃꯦꯇꯜ ꯇꯤ ꯄꯣꯖꯤꯇꯤꯚꯇ ꯂꯩ ꯅꯤꯐꯇꯤ ꯏꯟꯐ꯭ꯔꯥ ꯅꯦꯒꯦꯇꯤቭ ꯁꯦꯛꯇꯔ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯥꯏꯅꯁꯇ ꯂꯩꯔꯦ ꯅꯤꯐꯇꯤ ꯃꯦꯇꯜꯒꯤ ꯁꯦꯛꯇꯔ ꯈꯛꯇꯅꯤ ꯄꯣꯖꯤꯇꯤꯚꯇ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯤꯕꯁꯤ ꯏꯟꯇ꯭ꯔꯥꯗꯦ ꯑꯃꯇꯪ ꯇꯧꯔꯒ ꯅꯦꯁꯂꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯗ ꯑꯩꯅ ꯉꯁꯤꯁꯦ ꯏꯟꯇ꯭ꯔꯥꯗꯦ ꯇꯧꯔꯒ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯑꯩꯅ ꯅꯦꯁꯂꯦꯁꯦ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯖꯔꯛꯏꯁꯤ ꯔꯤꯁꯔꯁ ꯇꯧꯔꯒ ꯏꯟꯇ꯭ꯔꯥꯗꯦ ꯇꯧꯖꯕꯅꯤ ꯑꯩꯗꯤ ꯇꯦꯛꯅꯤꯀꯦꯜ ꯆꯥꯔꯠ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯝꯇ ꯌꯦꯡꯖꯗꯦ ꯑꯩꯗꯤ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯟꯇ꯭ꯔꯥꯗꯦꯒꯤ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯃꯈꯥꯗꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯅꯦꯁꯂꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯁꯤꯌꯥꯔ 5 ꯈꯛꯇꯪ ꯍꯥꯟꯅ ꯂꯩꯔꯒ ꯌꯦꯡꯒꯦ ꯑꯗꯨꯅ ꯕꯥꯏꯗ ꯆꯪꯉꯒ ꯂꯩꯗꯧꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤ 16,444 ꯀ꯭ꯋꯥꯟꯇꯤꯇꯤ 5 ꯁꯤ ꯂꯩꯒꯦꯅ ꯇꯧꯕꯅꯤ 16,444 ꯑꯗꯒꯤ ꯕꯥꯏ ꯑꯣꯔꯗꯔ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯅꯦꯒꯦꯇꯤꯞꯇ ꯑꯃꯨꯛ ꯂꯩ ꯄꯣꯖꯤꯇꯤꯞꯇ ꯑꯃꯨꯛ ꯂꯩ ꯇꯧꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯌꯦꯡꯉꯁꯤ ꯉꯁꯤꯁꯦ ꯄꯣꯖꯤꯇꯤꯞꯇ ꯍꯥꯡꯕꯅꯤ ꯀꯩꯅꯣꯁꯦ ꯅꯦꯁꯂꯦꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯤ ꯂꯩꯔꯦ ꯂꯥꯏꯠꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯄꯣꯖꯤꯇꯤꯞꯇ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯏꯅꯁꯇ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯅꯤ ꯁꯤꯌꯔ ꯃꯥꯔꯀꯦꯠꯀꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯞ ꯆꯠꯀꯗ꯭ꯔꯥ ꯅꯦꯒꯦꯇꯤꯞ ꯆꯠꯀꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ ꯅꯦꯒꯦꯇꯤꯞꯇ ꯑꯃꯨꯛ ꯂꯩꯔꯦ ꯌꯥꯝ ꯉꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ -20 ꯈꯛꯇ ꯉꯥꯏꯔꯦ ꯃꯉꯣꯟꯗ ꯗꯤꯂꯤꯚꯔꯤꯗꯁꯨ ꯍꯥꯏꯕꯗꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯏꯟꯚꯦꯁꯃꯦꯟꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯅꯦ CNCꯗꯁꯨ ꯀ꯭ꯋꯥꯟꯇꯤꯇꯤ 3 ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯕꯤꯁꯤꯡ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯒꯤ ꯃꯥꯡꯉꯤꯕ ꯄꯩꯁꯥꯁꯦ ꯁꯤ ꯂꯩꯔꯦ 2,122.90 ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏꯔꯤ ꯌꯦꯡꯁꯤ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯄ꯭ꯔꯥ ꯁꯤꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯥꯗꯦꯒꯤꯗꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩ ꯍꯥꯏꯁꯦ ꯍꯧꯖꯤꯛ 1,100 ꯈꯔ ꯃꯥꯏꯅꯁ ꯂꯩꯔꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯟꯗꯕ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯌꯣꯟꯗ꯭ꯔꯁꯨ ꯕ꯭ꯔꯣꯀꯔ ꯀꯥꯡꯕꯨꯈꯩꯅ ꯑꯗꯨꯝ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯅꯦꯕꯀꯣ ꯏꯟꯇ꯭ꯔꯥꯗꯦꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯁꯤ ꯍꯣꯜꯗꯤꯡꯁꯤꯗꯗꯤ ꯍꯧꯖꯤꯛ ꯃꯥꯏꯅꯁꯇ ꯂꯩꯁꯦ ꯁꯤ ꯉꯁꯤ ꯌꯣꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯟ ꯑꯦꯅꯤ ꯇꯥꯏꯝ ꯄꯣꯖꯤꯇꯤꯞ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅꯅꯤ ꯏꯟꯇ꯭ꯔꯥꯗꯦꯗ ꯔꯤꯛꯁ ꯂꯩ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯣꯡꯉꯁꯨ ꯃꯥꯡꯉꯁꯨ ꯌꯣꯟꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯤ ꯔꯤꯛꯁꯇ ꯂꯩ ꯍꯥꯏꯁꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯁꯤ ꯄꯣꯖꯤꯇꯤꯞ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯨ ꯂꯩ ꯍꯧꯖꯤꯛ MIS ꯍꯥꯏꯕꯗꯤ ꯏꯟꯇ꯭ꯔꯥꯗꯦꯗ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ 15 ꯁꯨꯔꯦ ꯑꯩꯅ ꯂꯩꯁꯜꯂꯤꯁꯤ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯦ ꯍꯣꯔꯦꯟ ꯉꯥꯛꯇꯪꯒ ꯌꯦꯡꯁꯤ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯨꯄꯥ 1,000 ꯈꯔꯗꯤ ꯃꯥꯡꯉꯣ ꯍꯥꯏꯕ ꯂꯩꯔꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯃꯥꯏꯅꯁ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯦꯁꯂꯦꯒꯤꯁꯦ ꯑꯩꯒꯤ MISꯀꯤꯁꯦ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯑꯦ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩ ꯀ꯭ꯂꯣꯁ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯦꯛꯖꯤꯠ ꯇꯧꯍꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ 250ꯗ ꯇꯧꯔꯒꯦꯀꯣ 16,250ꯗ ꯑꯦꯛꯖꯤꯠ ꯇꯧꯍꯧꯔꯒꯦ $49ꯗ ꯇꯧꯔꯒꯦ 49 ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯣꯜꯍꯧꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯍꯤꯗ ꯂꯨꯄꯥ 100ꯒ ꯈꯔ ꯇꯣꯡꯉ ꯇꯧꯊꯣꯛꯑꯦ ꯈꯜꯂꯁꯦꯕꯀꯣ ꯑꯦꯛꯖꯤꯠ ꯇꯧꯊꯣꯛꯑꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯕ꯭ꯔꯣꯀꯔꯦꯖ ꯆꯥꯔꯖꯅꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯇꯦꯛꯁ ꯅꯨꯡ ꯑꯩ ꯀꯛꯊꯣꯛꯈ꯭ꯔꯒ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯐꯥꯎ ꯇꯣꯡꯗꯕꯒꯤ ꯐꯤꯕꯝ ꯂꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯕꯁꯤ 16 to 19 into 25 ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯃꯣꯏꯗꯒꯤ ꯄꯨꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯂꯧꯈꯤꯗꯣꯏꯅꯦꯕ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯦꯕꯔꯦꯖ ꯃꯥꯔꯖꯤꯟ ꯀꯧꯋꯦꯕꯀꯣ ꯃꯣꯏꯅ ꯃꯥꯔꯖꯤꯟꯁꯦ ꯄꯤꯔꯒ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯏꯟꯇ꯭ꯔꯥꯗꯦꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯉꯁꯥꯏ ꯄꯣꯖꯤꯇꯤꯞꯇ ꯈꯔ ꯂꯩꯔꯝꯃꯦ ꯅꯦꯒꯦꯇꯤꯞꯇ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯣꯖꯤꯇꯤꯞ ꯈꯔ ꯂꯥꯛꯑꯦ ꯏꯟꯇ꯭ꯔꯥꯗꯦꯗ ꯇꯧꯔꯤꯁꯦ ꯁꯤ ꯃꯣꯏꯅ
टेक्निकल चार्ट येंगे कई कांदे नौसे कैसु टेक्निकल चार्ट ज्ञान में तापोतेव मोई सुम सिदी आइडिया अमा हाइतारेने आई इसागी आइडिया अमा तवगा शेयर से कोई ना कंपनी है कंपनी से कोई ना फॉलो तौर है फॉलो तौर नेगेटिव तो लेबी है नत्रगना पॉजिटिव तो लेबी है हैबदुगी मतुंग इना कोई ना लेबा योनबा तोपी है 54 एग्जिट तौरगे या ब्रेंग सिगो या होद्रे हौजी मो 16250 दाम या ब्राइन येंगसी सेल तो येंगे को सेल तो भी यार ब्राइन सेल से वो सेल तो रहा है हौजी सिंग ट्रातुक को चनिया कहीं सेल तो रहा है 4.5 आई प्रॉफिट से ले रहा है 769.50 अदुना मसीदे आई दाव की वाने को पॉजिटिव तो लाख की हौजी खरा तोंग यानी ngasai मांगामीद दाव याद्रदी अदु मांगदेनी अदुना सिगी थबक सिदी फजना तिजन क्वेश्चन तौरगा फॉलो तौरा है तरह ने कंपनी से फजना फॉलो तौरगा कोई अदम वखन आइडिया ना सकलगा अदम नोमगी चौंगा चटुक तानबगी दमते सुम तौबोदी है अदुबु रिस्क दी अदम खरा लेय दुनीने अदुना वीडियो जिकदी मतांग से लोइसिन जरगे लोइबो येंबगी दमते मैं पतागजरी।